ꯑꯁꯤꯒꯤ ꯗꯦꯁꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯁꯃꯤꯠꯁꯤꯗ ꯂꯦꯡꯕꯤꯔꯛꯏꯕ ꯗꯦꯁꯀꯤ ꯏꯌꯥꯝꯕꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯐꯣꯡꯗꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯗꯦꯁꯃꯤꯠꯁꯤ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯕꯗꯒꯤ ꯑꯩ ꯇꯉꯥꯏꯐꯗꯅ ꯗꯦꯁꯃꯤꯠꯁꯤ ꯑꯩ ꯌꯨꯝꯗ ꯃꯁꯤ ꯄꯥꯡꯊꯣꯛꯆꯒꯦ ꯇꯧꯕꯅꯤ ꯍꯟꯗꯛꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 30 ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯠꯈ꯭ꯔꯤꯕ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 30 ꯑꯁꯤꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯑꯗꯨꯋꯥꯏꯁꯤꯗ ꯑꯦꯀꯥꯎꯟ ꯑꯃꯗ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯀꯥꯎꯟꯁꯤꯁꯨ ꯐꯦꯛꯅꯤ ꯍꯥꯏꯕꯗꯤ ꯀꯩꯝꯇ ꯌꯥꯎꯗꯦ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯑꯗ ꯂꯤꯟꯗꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯡꯉꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯀꯩꯅꯣꯁꯦ ꯂꯤꯟꯗꯥ ꯂꯥꯏꯁ꯭ꯔꯝꯁꯤꯗ ꯊꯥꯒꯠꯂꯛꯏꯁꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯐꯣꯇꯣ ꯍꯥꯞꯄꯒ ꯑꯣꯏꯅ ꯁꯤꯒꯤ ꯐꯣꯇꯣ ꯑꯗꯒꯤ ꯑꯩꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯐꯣꯇꯣꯁꯤ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯣꯛꯑꯦ ꯚꯤꯗꯤꯑꯣ ꯊꯥꯗꯣꯔꯛꯄꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ 2 ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡ 2 ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯪꯒꯣꯏꯅ ꯎꯕ ꯌꯥꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯥꯟ ꯎꯍꯟꯕ ꯑꯃꯗꯤ ꯑꯩꯒꯤ ꯆꯠꯆꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯊꯥꯒꯠꯂꯛꯑꯦ ꯑꯗꯣ ꯊꯥꯒꯠꯂꯛꯄꯗ ꯌꯥꯝ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯗꯤ ꯑꯩ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯀꯩꯅꯣ ꯇꯧꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯁꯦ ꯊꯛꯊꯛꯇꯅꯤ ꯄꯨꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯇꯧꯔꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯩꯅ ꯇꯧꯔꯨꯗꯕꯅꯤꯅ ꯃꯗꯣ ꯑꯩ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯃꯥꯏꯁꯨ ꯕ꯭ꯂꯔ ꯂꯣꯏꯅ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯋꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯣꯇꯦꯜ ꯇꯟꯇ꯭ꯔ ꯍꯥꯏꯅ ꯑꯃ ꯍꯥꯏ ꯇꯟꯇ꯭ꯔ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯗꯩꯗ ꯑꯩꯅ ꯆꯪꯉꯨꯕ ꯈꯣꯠꯂꯨꯕ ꯃꯗꯩꯗ ꯁꯥꯟꯅꯩ ꯌꯨꯅꯩꯕ ꯑꯃꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯀꯩꯅꯣ ꯂꯩꯇꯕ ꯇꯧꯕ ꯈꯣꯠꯄ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯉꯥꯡ 2ꯁꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯍꯥꯏꯔꯕꯅꯤನ ꯀꯩꯗꯧꯒꯦꯗ ꯃꯌꯥꯝꯅ ꯍꯦꯛꯇ ꯉꯥꯛꯇꯪꯁꯤꯗ ꯚꯥꯏꯔꯦꯜꯁꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯤ ꯉꯥꯛꯇꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔꯁꯤ 200-300 ꯍꯦꯟꯅ ꯇꯧꯈꯠꯂꯦꯕ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯗꯅ ꯑꯩꯒꯤ ꯏꯖꯠ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯖꯠ ꯑꯩꯒꯤ ꯏꯖꯠꯁꯤ ꯃꯥꯡꯅꯅꯕ ꯍꯥꯏꯅ ꯁꯤꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯄꯩꯁꯥꯁꯦ ꯇꯧꯅꯕ ꯑꯩ ꯅꯝꯊꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯁꯤ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯥꯡ 2ꯗꯨꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯁꯥꯎꯗꯦ ꯃꯔꯝꯗꯤ ꯑꯉꯥꯡ 2ꯗꯨꯒꯤ ꯗꯣꯁ ꯅꯠꯇꯦ ꯑꯉꯥꯡ 2ꯗꯨꯗꯁꯨ ꯑꯩ ꯀꯩꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯑꯀꯟꯕ ꯋꯥꯕꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯌꯥꯝ ꯑꯉꯥꯡ 2ꯗꯨꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯇꯧꯖꯔꯨꯕ ꯀꯩꯅꯣꯗꯨ ꯃꯁꯥꯅ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯇꯥꯔꯤꯛ 30ꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10:43ꯗ ꯍꯦꯛ ꯁꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯏꯝꯐꯥꯜ ꯏꯁꯀ ꯋꯦꯁꯀꯗ ꯑꯩꯈꯣꯏ ꯆꯦꯁꯦ ꯊꯥꯖꯕꯅꯦ ꯑꯃꯗꯤ ꯂꯤꯡꯅꯆꯤꯡꯕ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯞꯄꯒ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯕꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯀꯥꯡꯕꯨꯅꯁꯨ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯟꯗꯜ ꯇꯧꯗꯕ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯗꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯗ ꯃꯁꯤ ꯈꯪꯕ ꯌꯥꯎꯕ ꯈꯣꯠꯄ ꯌꯥꯎꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯁꯨꯃꯥꯏꯅ ꯑꯃꯈꯛ ꯊꯥꯒꯠꯂꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯀꯩꯒꯨꯝꯕ ꯃꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯁꯣꯔꯁ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯚꯨꯃꯤꯀꯥ ꯀꯩꯒꯨꯝꯕ ꯈꯪꯕ ꯌꯥꯎꯕꯤꯔꯒꯗꯤ ꯃꯗꯨ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗ ꯑꯩ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯖꯒꯅꯤꯅ ꯑꯩꯒꯤ ꯈꯪꯅꯤꯡꯕꯗꯨꯒꯤ ꯃꯌꯥꯏꯅ ꯑꯩꯅ ꯄꯦꯟꯗꯕꯗꯨꯒꯤ ꯃꯌꯥꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯖꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯦꯁꯕꯨꯛꯁꯤ ꯈꯜꯂꯤ ꯑꯗꯨ ꯇꯧꯔꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯚꯤꯅꯤꯡ ꯉꯔꯥꯡꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯂꯣꯠꯂꯒꯦ ꯀꯅꯥꯒꯨꯝꯕ ꯑꯩꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕꯤꯕ ꯑꯩꯒ ꯀꯩꯅꯣ ꯇꯧꯕꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯒꯤ ꯊꯥꯕꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯁꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯤ ꯁꯤꯗ ꯑꯗꯨ ꯇꯥꯔꯤꯛ ꯑꯗꯨꯛꯇ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯁꯤꯅ ꯁꯤꯜꯂꯤꯁꯦ 2ꯅꯤ ꯃꯣꯏ ꯃꯃꯤꯡꯅ ꯁꯤ ꯀꯧꯏ ꯐꯣꯟ ꯅꯝꯕꯔ ꯃꯃꯤꯡ ꯂꯩꯐꯝ ꯃꯃꯥ ꯃꯄꯥꯒꯤ ꯏꯃꯨꯡ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕ ꯃꯐꯝ ꯅꯆꯤꯡꯕ ꯆꯞ ꯆꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯏꯌꯥꯝꯕꯕꯨ ꯃꯁꯛ ꯈꯪꯖꯕꯗꯒꯤ ꯃꯣꯏꯅ ꯁꯨꯝ ꯏꯌꯥꯝꯕꯗ ꯉꯥꯂꯦꯠꯇ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒ ꯐꯠꯇꯕ ꯃꯌꯥꯝꯁꯤꯅ ꯄꯕ꯭ꯂꯤꯛꯅ ꯎꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯅꯤ ꯈꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯑꯃꯨꯛꯅꯁꯨ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯃꯤꯡ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ
ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯂꯣꯠꯇꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯄꯥꯏꯈꯣ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯛꯄ ꯑꯉꯥꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩ ꯂꯝ ꯅꯨꯡꯗꯤ ꯑꯩ ꯄꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯀꯩꯅꯣ ꯁꯣꯛꯄ ꯊꯕꯛꯇꯨꯁꯨ ꯑꯩ ꯇꯧꯅꯤꯡꯗꯦ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯆꯍꯤ ꯀꯩꯁꯨ ꯀꯨꯟꯊ꯭ꯔꯥ ꯐꯥꯕ ꯑꯝꯇ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯁꯤ ꯀꯩꯒꯨꯝꯕ ꯀꯦꯁ ꯑꯃꯗ ꯃꯣꯏꯁꯤ ꯀꯧꯇ꯭ꯔꯨꯛꯇ ꯃꯣꯏꯁꯤ ꯀꯧꯋꯦ ꯍꯥꯏ ꯃꯣꯏ ꯃꯁꯥꯅ ꯂꯥꯛꯆꯕꯅꯤ ꯃꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯣꯏ ꯒꯥꯔꯖꯤꯌꯥꯟ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯂꯥꯛꯑꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯃꯣꯏ ꯃꯁꯥꯅ ꯑꯗꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯟꯁꯤꯡ ꯀꯩ ꯇꯧꯔꯒ ꯐꯖꯅ ꯑꯗꯨꯝ ꯐꯝꯃ ꯃꯣꯏ ꯑꯗꯨꯝ ꯁꯦꯡꯗꯣꯛꯆꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯨꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯀꯧꯕꯗ ꯀꯧꯔꯦ ꯀꯦꯁꯇꯤ ꯑꯇꯣꯞꯄ ꯑꯃꯒꯤ ꯀꯧꯕꯅꯦ ꯍꯥꯏ ꯃꯣꯏꯁꯦ ꯀꯧꯔꯒ ꯀꯥꯡꯕꯨ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯃꯃꯤꯡꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯀꯥꯡꯕꯨꯁꯤꯅ ꯀꯧꯔꯒ ꯃꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯤꯁ ꯑꯃ ꯄꯤ ꯍꯥꯏ ꯃꯣꯏꯅ ꯇꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦ ꯑꯃꯗ ꯐꯖꯅ ꯏꯊꯣꯛꯑꯦ ꯍꯥꯏ ꯑꯗꯨꯗꯨꯒ ꯄꯥꯍꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯝꯕ ꯇꯧꯕꯁꯤ ꯃꯣꯏꯅ ꯉꯔꯥꯡ ꯍꯥꯏꯗꯣꯛꯑꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ MLAꯁꯤꯡ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯁꯛ ꯅꯥꯏꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯒꯤ ꯗꯣꯛꯇꯔ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯍꯥꯏꯗꯣꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯣꯠꯇꯣꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯍꯥꯏꯁꯤ ꯅꯣꯏ ꯊꯥꯗꯣꯛꯄꯤꯒꯦ ꯅꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯣꯏꯒ ꯂꯩꯃꯤꯟꯅꯩ ꯅꯣꯏꯒ ꯄꯨꯜꯂꯨꯏ ꯅꯣꯏꯒ ꯆꯠꯃꯤꯟꯅꯔꯨꯏ ꯈꯣꯠꯂꯨꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯃꯣꯏꯁꯤꯗ ꯆꯦꯗ ꯏꯊꯣꯛꯍꯜꯂꯒ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯃꯃꯤꯡꯁꯤꯁꯨ ꯃꯣꯏꯅ ꯑꯩ ꯈꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯉꯦ ꯃꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯪꯗꯦ ꯈꯣꯠꯇꯦ ꯅ ꯍꯥꯏꯕꯃꯇꯝꯁꯤꯗ ꯃꯣꯏꯅ ꯀꯩꯅꯣꯝꯗ ꯏꯊꯣꯛꯑꯒ ꯁꯤ ꯍꯥꯏꯌꯣꯅ ꯍꯥꯏꯕꯅꯦꯅ ꯑꯉꯥꯡ ꯃꯆꯥꯁꯤꯅ ꯉꯔꯥꯡꯁꯤ ꯐꯣꯡꯗꯣꯛꯑꯃꯤ ꯑꯗꯨ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯩ ꯈꯜꯂꯦ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯑꯩ ꯑꯉꯥꯡ ꯑꯅꯤꯗꯨꯗꯗꯤ ꯊꯣꯏꯗꯣꯛꯄ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯑꯉꯥꯡꯗꯣ ꯈꯪꯗꯅꯕ ꯀꯩꯅꯣꯕꯨ ꯇꯧꯔꯁꯨ ꯑꯃꯗꯨꯗ ꯑꯩ ꯃꯃꯤꯡꯁꯨ ꯄꯟꯅꯤꯡꯗꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯗꯨꯝ ꯅꯤꯁꯥꯁꯨ ꯆꯥꯏ ꯑꯗꯨꯝ ꯅꯤꯁꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯂꯩꯕ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯑꯉꯥꯡꯁꯤꯡꯗꯨꯕу ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯊꯣꯛꯑꯒ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯅꯅꯕ ꯑꯃꯗꯤ ꯃꯤ ꯑꯃꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯃꯃꯤꯡ ꯄꯜꯍꯜꯂꯒ ꯃꯗꯩꯗ ꯄ꯭ꯔꯖꯥꯗ ꯂꯥꯟ ꯎꯍꯟꯅꯕ ꯇꯧꯔꯤꯕ ꯄꯣꯠ ꯁꯤꯜꯂꯤꯕ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯩ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏ ꯄꯥꯋꯔꯐꯨल ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯁꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯃꯤꯂꯤꯁꯤꯌꯥ ꯃꯥꯒꯤ ꯇꯣꯈꯥꯏꯅ ꯁꯦꯝꯒꯠꯆꯕ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯇꯧꯔꯒ ꯃꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯛꯀꯗꯕꯁꯤꯡꯁꯤ ꯑꯗꯨꯒꯨꯝꯕ ꯄꯕ꯭ꯂꯤꯛꯅ ꯌꯥꯔꯣꯏꯗꯕ ꯄꯕ꯭ꯂꯤꯛꯅ ꯃꯥꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕ ꯃꯥꯁꯦ ꯏꯖꯠ ꯁꯣꯛꯑꯦ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯣꯔꯒꯦꯖ ꯇꯧꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯗꯣꯔꯛꯀꯦ ꯂꯨꯄꯥ ꯂꯥꯛ ꯑꯗꯨ ꯄꯤꯔꯛꯎ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯣꯝꯒꯠꯄ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯁꯣꯔꯅ ꯑꯩꯅ ꯏꯁꯣꯔ ꯈꯔ ꯅꯤꯡꯖꯕ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔ ꯈꯣꯏꯔꯝꯖꯕꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯝꯕ ꯕꯗꯅꯥꯝ ꯑꯗꯨ ꯏꯆꯟ ꯑꯅꯤꯗꯨꯅ ꯁꯦꯡꯅ ꯊꯣꯛꯄꯤꯔꯛꯇꯅ ꯑꯩꯒꯤꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯏꯆꯟ ꯑꯅꯤꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗꯨꯗ ꯙꯝꯀꯤ ꯇꯧꯔꯒ ꯅꯣꯡꯃꯩ ꯇꯨꯕꯩ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯧꯔꯒ ꯂꯝꯍꯥꯡꯗ ꯀꯧꯔꯒ ꯁꯤ ꯍꯥꯏꯕꯗꯤ ꯅꯣꯏ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯗꯅ ꯇꯧꯋꯦ ꯅꯝꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯅ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯌꯦ ꯊꯥꯗꯣꯛꯑꯣꯏ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕꯩ ꯊꯝꯖꯤꯟꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯑꯗꯨ 2021ꯗ ꯂꯧꯈꯤꯕ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏ ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯗꯣ ꯍꯧꯖꯤꯛꯇ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯗꯣꯛꯏꯕꯒꯤ ꯃꯔꯝꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯊꯑꯣꯏꯅ ꯁꯤꯟꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯆꯧꯕ ꯒꯦꯝ ꯑꯃꯅꯤ ꯃꯁꯤꯗ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯕꯨ ꯍꯥꯏꯗꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯑꯃ ꯇꯧꯕꯤꯌꯨ ꯑꯗꯨ ꯁꯤꯒꯨꯝꯕ ꯄꯕ꯭ꯂꯤꯛꯇ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯦꯠꯂꯒ ꯃꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕ ꯃꯌꯥꯝꯗ ꯐꯠꯇꯕ ꯑꯣꯏꯅ ꯎꯍꯟꯕ ꯁꯨꯝꯕ ꯎꯍꯟꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯈꯣꯡꯊꯥꯡꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯂꯩꯄꯥꯛ ꯅꯤꯡꯒꯦ ꯍꯥꯏꯔꯒꯅ ꯏꯁꯦꯡ ꯁꯦꯡꯅ ꯂꯩꯄꯥꯛ ꯅꯤꯡꯕꯤꯔꯣ ꯂꯩꯄꯥꯛ ꯅꯤꯡꯕꯒꯤ ꯅꯃꯥꯗ ꯁꯤꯒꯨꯝꯕꯁꯤꯗ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯅ ꯊꯣꯛꯂꯛꯏꯕꯁꯦ ꯃꯁꯤ ꯑꯁꯦꯡꯕ ꯑꯁꯦꯡꯕ ꯂꯩꯄꯥꯛ ꯅꯤꯡꯕꯁꯤꯡꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯁꯨ ꯄꯥꯜꯂꯤꯕꯅꯤꯅ ꯑꯣꯅꯦꯕꯜ ꯒꯚꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯤ ꯑꯖꯩ ꯕꯂꯥꯖꯤꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨ ꯊꯥꯔꯛꯀꯦ ꯇꯧꯕ ꯑꯗꯨꯅ ꯄꯤꯌꯥꯔ ꯃꯇꯝꯁꯤꯐꯥꯎꯗ ꯁꯤ ꯇꯧꯗꯅ ꯌꯥꯝꯅ ꯅꯩꯔꯛꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯩꯅꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯤꯉꯣꯟꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯍꯟꯗꯕ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯖꯠꯅꯆꯤꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯍꯟꯕ ꯁꯨꯝꯕ ꯇꯧꯕꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯒꯚꯔꯅꯔꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ DGP
amadi chief secretary na masi akanba miyeng yengiduna hairiba masi chenariba akogi masana masabu la lolupne na hajariba moisingsi mathakta inquiry chathadragadi koi manipur si pura koi maitai masen hatongranaba amadi ano tongnaba thabaksi loina tawre du lan gi namada manipur si da sengkhai thungai yadragana bom langjani haiba yadragana nongoi kapani haiba yadragana nangi video thadokani adu tawgani haiba summa mayam ji sum tawsalagadi masi aina kaigumba lalamba taragadi ai sumaina su yongna thi su ngamamoi ai gi thamoida landabaduna aingonda landa porama aingonda haijalakduna ai masai sida ai angamba thakka konaraga ai masi achumba ji puthokna bana bani ai gi achumba ji puthokna bana matamda police department su yamna achauba mateng pangbirei amadi atai tai lei biriba ai different sector sing mayam sina mateng pangbirakpa ai yam apel bokse adubu ai gi angang sing ngarang lai ba angang sing tu keno dadi ai kasun nungai taba songingba moida pen da bokse leite maram di ai su mangai re la keno da kulai myam pai ba jaga am da koksalaga adu hayu di thawai ni lura ko ni ai su ngak tang gi du di pangai hajen ta amai lo na angang sing du su ngar mu patana sing na ngam hai CM da ikoga keno to ra pahal le hai adu angang sing di kem khanjab na te adu angang sing da hai re yekna bana ka dawre angang sing du da tare angang sing du da patam su tare angang sing du su ije chulo hele loi to kai ma ta da angang sing du kulai oina sinar ga maina public no keno oina khanna na ba hai da na maina sin ba sa masima to hon janing de adu paliba ajik akoi je honorable governor masi ang miyeng changbiraga amutang masi manipur dagi muthatragadi si sina akoi gi achauba scam amu erkadore adu masi gi stage kwai dagi khut chawba political gi leader ama haiba tare ma khut yam chawna yawe haiba si ma ai adum haijage maramdi magi thadokpa militia ngatan magi thadokpa singarpa group ngatan moisi ni lising phana lebanate cham phana lebanate chani phana lebanate moisi asengba keno to lipakning bakambu sunate sigumba sida tawraga langi mea da tholaga mingonda ma paisa piu adu to anda to smain to masi ampende ado aingonda so dum asi high word mina aingonda so dum masi action lakane na khali ado lakudai laksasna ai kisu khande maramde ke hamda ai thingnani maramde Indian nagrik ama oina Indian citizen ama oina भारत की संविधान की वाम थीनगनी कहीं चलो तब अखोई पब्लिक वारी सूमायन गाली तौसी तौर हयें कना तौदो अद सूमायन मैम से सूम तौरगदी अखोई लेबंगमोदौरे मैतैना मैतैदा पोटप नैबगी थबकसी तौदम फबखै आगांसिंदो लालमे खोलमे हायरसु कौखलगा मोइदिदा पथंग तौदनबा अमदि मोइदा वारक वाते मगदुम थादोपिरपे अदु नतबिदि हेक्ता आगांसिदा सिगी ममिंगसे पल्लगा हायो सिगी ममिंगसे दो तौरगा हायोना हाइबसिमति मसी यामना आई मसी अपिपा वाखनेना खले अदुना सु कुइना सागो सत्तसु यारोय कना बेकिंग लेबनो हाइबसु कोइ लोइ खांगी अदो मसीगुबा राजनीतिगी अकुबा मिये अमदि राजनीतिगी नतना नि खुदिंगी कक थिलगा सुमाइना पैसा कनो तोंगनबा खोननबा ताननबा खोतो तोबसे मसी लांदी नमादा तोबसिंगी मसी तसेंगा नुवाइजदे अदुगा आइना अरोय बोइना हाइजगदबदि मथक तारपदसु मसिगुंबा कनोसि थोलगिदबा दुगा अंगांसिंदुसु मोइदि सेंना हाइदोकजराबनिना अंगांसिंदुदसु अमुक कुबि जेबिबा मदि कनो तौसु तौगनिंदे अंगांसिंदुसु मोजु किबा लेतना हाइदोरा एबनिना अंगांसिंदुसु याम कपि मोइ नुवाइजदे सुमाइना नुमितसु मोइदो हाइजे हाइ मसि हायन बिगनो अखोइदो सोकने हाइदना अदो नुपि लोइबिगि पुलिसिसे यामना कोइ खुलाइ ओइना सेनबा यारखा ओइना फाइन उलबसेनदि स्ट्रॉन्गली कंडेम तौई यानिंदे दुगा आंगांग मचा पिखरबा आंगांगदुदा खंगदबा खोतो मैम मा नुपा आंगांगा लेमिनै अदु तौई अदा तौई होटल अदुदा पुलि अदा पुलि आइदा नतना चचौबा कनो सिंग मैम से अदु तौई पोलि हारगा नंगी वीडियो से थादोकेना अदु तौगे पैसा अदु पिउ अदा पिउ बै आंगांग सिंग खुलाइ वनि सेनबा मसिदि इसोनसु यारोय मीनसु यारोय इजुएशन की अदु मा मोइबु ngamba ma la ngoi warkane khale taseng haibda nupi oibigi keno bu mase khunggaw no bane lawe bi singsibu aibidi na khulai oi sena bane khale masin tangdi ai masin tangai haije